ꯑꯆꯧꯕꯁꯤꯅ ꯊꯥꯔꯗꯤ ꯈꯪꯉꯕ ꯈꯥꯡꯒꯤꯅꯦ ꯃꯊꯨꯟꯗꯣ ꯃꯥꯜꯂꯅꯤ ꯅꯪ ꯈꯥꯡꯒꯤ ꯃꯊꯨꯟꯗꯣ ꯃꯥꯜꯂꯅꯤ ꯅꯪ ꯅꯪꯅ ꯃꯨꯁꯇꯣꯐꯥ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯇꯥꯇꯣꯟ ꯃꯦꯁꯤꯕꯨ ꯁꯤꯊꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯩꯁꯨ ꯂꯩꯇꯅ ꯎꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯀꯩꯁꯨ ꯂꯩꯇꯅ ꯎꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯥꯇꯣꯟ ꯃꯦꯁꯤꯗꯣ ꯅꯪꯅ ꯀꯔꯤ ꯁꯤꯊꯕꯗꯣ ꯑꯩꯁꯦ ꯃꯥꯒꯤ ꯕꯤꯛ ꯐꯦꯟꯅꯦ ꯑꯩꯁꯦ ꯃꯇꯨꯡ ꯃꯅꯥꯎ ꯁꯤꯊꯔꯕ ꯅꯪꯅ ꯁꯤꯊꯔꯕ ꯈꯪꯉꯕ 시기 구박지 시자오분이 능 지강어는 시자오분이 강어바지 아저우바신나 다르디 강어바 강기네 마툰도 말라니나 강기 마툰도 말라니나